ꯊꯧꯕꯒꯤ ꯌꯨꯝꯗꯅꯤ ꯇꯝꯐꯥ ꯑꯃꯗꯤ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯨꯄꯥꯗꯣ ꯁꯣꯐꯥ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯊꯧꯕ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯊꯧꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯁꯣꯐꯥ ꯑꯃꯗ ꯐꯝꯊꯔꯝꯃꯤ ꯊꯧꯕ ꯑꯐ ꯁꯥꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯝꯐꯥ ꯀꯩ ꯍꯥꯏꯕ ꯀꯔꯤ ꯇꯥꯅꯅꯤꯡꯕ ꯂꯩꯔꯦ इतई सुमदौबनी हॉस्पिटल से फजने यंगसिनदबसु कुइरे अइना मपु हाइदो ओइरगा इतईगा इचा सुरस्कने यंगसिनबदा थबक अमा ओइरबनी अइना हेने येत्सिलबनी इतईगा इचा सुरस्कदी हानदगी चिंजब थबक सिंगदुगा हाइरदि अदुना हौजिक्ति मचा नाबगी चटलुबा सेक्रेटरी सुलाई अदुना इतई होइदा अमुक अइना येत्सिनबसिसु नुंगाइजदि मतुंग तारकपददी हॉस्पिटल से अइना दुमक सेनजरगी अनोबा फैसिलिटीज क्या मसो हापचिंदुना फजना चलाइबा ngamnaba ai hotnajरगे हाइजगे लाकबनी अदुना मरी लेनबा इतैना थमजिनबिबा डॉक्यूमेंट खैदो पिबिरो सेक्रेटरी नुपादुसो तंफागी वादो मतेंग पांगसिनबा ओइना हाइसो हाइबनी सर शर्मना लेरिङैदा मचासिंगी खलगा वाना होटनदुना लिंखतकिबा हॉस्पिटल सरना लेत्रबा मतुंगदा मैडमना अंगांग अपिकबा जेनबा अमदि यंगसिनबा निंगथीना हैतबा ऐसु इचाबु लायेंगबा अमदि ऐगे रुबा थबकी मपानदा चही कया चतबा याददुना चलुर सरना यंगसिनबिरंबसि उबदा हाइनिंगाय लेतना सरबोइना थगजर अदुबा हौजिक्ति ऐसु लाय मैडम सु मचा चौराबनिना हॉस्पिटल से निंगथीना यंगसिनबा ngamani अदुना सरदि हानादगी थबक चिंजबन एखोइना मगे छिनजररोय खंजर मसिनने एखोइना वफम से सरदा हौदोकजरिबसे थौबा मरौ लेबा मिटिंग अमा तंफादा येंग तंफा करिमता खंगजनदबा सादुना नोकमै फमदुना लेथोय थौबा कैसु खंदबा सादुना फरे अदुदी ऐ डॉक्यूमेंट सिंगदो लौथोरगे पेशेंट रिकॉर्ड सिंगदो ऐगे लैपटॉप दा यावर अदुदी अदुम लेजरसनुदा याम हेना कानाबसु नत्रे हौजिक हॉस्पिटल दा लेरिबा खरा दुगी ओइना फजने यंगसिलगा सिमजिन छाजिनदबा निंगथीना होनारोइना तंफा आनगी लुइख्रबा मयामदो अमुक फाक लेरदि नोइगी थबक हेना थिनथानबा मचाक ओइबा नतना अतै करी मदोइरो फानी दैबुगा थौबा तपना फमलंबदगी हौगतुना थोख्रे अदुगा मागी प्राइवेट रूम दा चंखे थौबा चंख्रे खंगबगा मरुम अमदा लेशिंदुना मखोइगी वारी तारंबा सिल्कीदो तपना थोक्लागा माना पिरकलिबा कॉफीदो तंफा अमदि सेक्रेटरी दुदा अमममता ओइना पी अदुगा थौबगी सुतोंगाना निंगथीना थंबिरमी सिल्की तंफादा येंगलगा अमुक्तंग ममनोक्लमी अदुगा चंख्रे थौबा अमुक थोक्लागा माना पाइरकलिबा फाइल सिंगदो तंफादा मखोत तिंगथोक्तुना पिरे तंफा हाइफेट नोक्लगा सेक्रेटरी दुदा इंगित तवी सेक्रेटरी दुसो ज्ञान तारदुना फाइल सिंगदु माना ओइना तपना लौशिले तंफा तपना हौगलागा याम नुंगाइजरी दैबु अदुदी अखोय मुक चचरुखी थौबा मकोक नोमलै तंफा कैगुम्बा मा काउरे हाइबगुम लेथोक्लुरबा ममाइदो अमुक लेशलगलगा चही कया सिदा हॉस्पिटल सिदगी लाकबा सेल सिंगदो इतै बुंगोगी ngaktoibi ai lupam phaulozer इतै बुंगोना होटनबिबगी ngasi हॉस्पिटल से मुतना लेबा ngamiबani adudi ai amuk chacharagi तंफा मकोक अमुक्तंग नोलमगा ममाइ लेदुना थोख्रे सेक्रेटरी दुसो तंफागी मतुंग इनदुना थोख्रे तंफा गाड़ीदा काखतलबा मतुंग मबुकनिंग द पेन नोक्ले अदुगा असुमनसु खंजे नंगनदी खंगलम लोइथौ नफम द चही कयासे अइना सिक्की फाव लौद्रिबसे नंगी न पुंसी अदुगी ममलने खना लौद्रिबनी अवात पलेतन हिंजा को हौजिक्ति अदुबु कुइना नंगने हिंबगी अयाबदि अइना पीदे सोमदना थौबा तंफा थोख्रबा मतुंग साउना टेबल अदुदा लेरिबा पोट सिंगदो लंखाइबा हौरे साउना लेरंबा पोट चैदा ताइनरे थिंगलदा ताइनबा ngamdraga nasi khongda tainai haibaduni mifattasi mapu natana mapu saba kusirasi tawba yaba tawramaga mapu asengbana lawkhibada kariso haibadi ngamda prok chaktuna khange haibaduni sauna hairai suras hai tabra minai bata ai gi kada yam thunla silki nangsuni aina noide sigi numit lakani kyara khana haibana tro hojikti kari sarge ba सिल्की पाखना चेंसिलगा थौबबो फाथानबो होने बाबुंगसे एखोय खैदोबो यागेदो खनसे सुमाइना सावरगा थबक तौरदि लोइना सोइबा दार है तानिंगदि
ꯑꯩꯒꯤ ꯄꯣꯠ ꯃꯥꯡꯕ ꯌꯥꯔꯣꯏ ꯑꯩꯅ ꯃꯤꯇꯥꯈ꯭ꯔꯕ ꯄꯣꯠꯇ ꯀꯅꯥꯝꯇꯅ ꯃꯈꯨꯠ ꯊꯤꯡꯖꯤꯟꯍꯟꯕ ꯌꯥꯔꯣꯏ ꯑꯊꯨꯕꯗ ꯍꯣꯁꯄꯤꯇꯥꯜꯁꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯗ꯭ꯔꯕ ꯅꯣꯏ ꯑꯐꯕ ꯑꯣꯏꯔꯣ ꯁꯤꯜꯀꯤ ꯄꯥꯈꯠꯅ ꯌꯥꯝ ꯀꯤꯅ ꯈꯨꯝꯃꯤ ꯍꯣꯏ ꯕꯥꯕꯨ ꯑꯩꯈꯣꯏ ꯐꯅꯕ ꯁꯤꯟꯖꯒꯦ ꯊꯧꯕ ꯁꯥꯎꯅ ꯂꯩꯔꯤꯕ ꯀꯣꯐꯤ ꯀꯞꯇꯨ ꯄꯥꯏꯔꯒ ꯁꯤꯜꯀꯤꯗ ꯊꯣꯝꯃꯛꯏ ꯑꯗꯨꯒ ꯁꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ ꯀꯞꯇꯨ ꯀꯣꯐꯤ ꯌꯥꯎꯔꯤꯕ ꯑꯣꯏꯕꯅ ꯁꯤꯜꯀꯤ ꯃꯃꯥꯏꯗ ꯂꯣꯏꯅ ꯆꯣꯡꯉꯤ ꯑꯗꯨꯒ ꯃꯔꯥꯏꯕꯛꯇꯁꯨ ꯁꯣꯛꯂꯦ ꯀꯞꯇꯨꯅ ꯄꯥꯟꯕꯒꯤ ꯏ ꯈꯖꯤꯛ ꯊꯣꯛꯏ ꯁꯤꯜꯀꯤ ꯑꯁꯥꯎꯕ ꯐꯥꯊꯔꯒ ꯂꯩꯔꯤꯕ ꯊꯕꯛ ꯁꯨꯕꯤ ꯑꯃꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯆꯥꯏꯔꯤꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯕꯤꯌꯨ ꯅꯨꯄꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯁꯤꯜꯀꯤꯗ ꯌꯦꯡꯂꯒ ꯊꯣꯏꯕꯤ ꯁꯣꯛꯂꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯆꯥꯏꯕꯁꯤꯗꯤ ꯑꯔꯥꯏꯕꯅꯤ ꯌꯥꯔꯅꯤꯗꯩꯅꯦ ꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯂꯥꯟ ꯇꯧꯔꯛꯑꯅꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯁꯣꯛꯇꯦ ꯌꯥꯔꯦꯕ ꯅꯨꯄꯤꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯇꯨꯃꯤꯟꯅ ꯆꯥꯏꯔꯤꯗꯨ ꯂꯣꯏꯁꯤꯜꯂꯤ ꯁꯤꯜꯀꯤ ꯐꯤꯡꯅ ꯃꯥꯒꯤ ꯀꯥ ꯇꯞꯅ ꯒꯝ ꯆꯪꯉꯛꯑꯒ ꯀꯥꯒꯤ ꯊꯣꯡꯗꯨ ꯁꯥꯐꯨ ꯀꯟꯅ ꯊꯤꯡꯖꯤꯜꯂꯤ ꯑꯗꯨꯒ ꯕꯥꯊꯔꯨꯝꯗ ꯆꯪꯂꯒ ꯃꯃꯥꯏꯗꯨ ꯐꯠ ꯊꯨꯅ ꯇꯥꯊꯣꯛꯏ ꯀꯣꯐꯤ ꯑꯗꯨ ꯏꯪꯈ꯭ꯔꯕ ꯑꯣꯏꯕꯒꯤ ꯃꯃꯥꯏꯗꯨ ꯁꯥꯕꯗꯤ ꯁꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯇꯒꯤ ꯏꯗꯨ ꯎꯕꯗ ꯁꯥꯎꯅ ꯕꯦꯁꯤꯟꯗ ꯃꯈꯨꯠ ꯑꯅꯤ ꯆꯦꯠꯅ ꯄꯥꯏꯁꯤꯟ ꯃꯌꯥ ꯆꯤꯛꯂꯗꯨꯅ ꯁꯥꯎꯅ ꯁꯣꯜꯂꯤ ꯊꯧꯕ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯡꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯅꯪꯕꯨ ꯑꯣꯠꯀꯅꯤ ꯀꯨꯏꯗ꯭ꯔꯕꯅꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯗꯧꯕ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯗꯧꯕ ꯉꯁꯤ ꯃꯃꯥꯅꯣꯛꯅ ꯆꯩꯅꯥꯁꯤꯡꯁꯦ ꯈꯪꯂꯤꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯕꯤꯔꯛꯅꯕ ꯈꯛꯅꯤ ꯅꯪꯅ ꯊꯥꯖꯔꯦ ꯈꯪꯂꯕ ꯃꯤꯀꯨꯞꯇ ꯅꯪꯅ ꯇꯧꯈꯤꯕꯁꯤꯡꯁꯤꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯄꯤꯔꯤꯕ ꯆꯩꯅꯥꯁꯤꯡꯁꯦ ꯁꯔꯨꯛ 100 ꯍꯦꯟꯅ ꯑꯩꯅ ꯅꯐꯝꯗ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯒꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯅꯆꯥꯅꯤ ꯀꯩꯅꯣ ꯑꯩꯅꯕꯨ ꯀꯌꯥꯝ ꯐꯗꯣꯏꯕ ꯃꯤꯍꯥꯠꯄꯒꯤ ꯃꯆꯥ ꯃꯤꯍꯥꯠꯄꯤ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯊꯣꯔꯛꯂꯦ ꯃꯃꯤꯠꯇ ꯄꯤꯔꯥ ꯊꯥꯡꯗꯨꯅ ꯄꯦꯟꯗꯅ ꯑꯃꯨꯛ ꯁꯣꯜꯂꯛꯏ ꯏꯃꯥ ꯅꯪ ꯐꯠꯃꯟꯗꯦ ꯁꯣꯔꯃꯥꯁꯨ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯗꯦ ꯑꯁꯨꯝꯅ ꯋꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯍꯤꯡꯈꯣ ꯍꯥꯏꯕꯅꯣ ꯏꯃꯥ ꯑꯩ ꯁꯤꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯈꯤꯒꯦ ꯃꯇꯝ ꯈꯔ ꯈꯖꯤꯛꯀ ꯂꯃꯟ ꯁꯤꯡꯉꯝꯈꯤꯒꯦ ꯏꯃꯥ ꯃꯁꯤ ꯂꯣꯏꯔꯒ ꯏꯁꯥꯅ ꯌꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯂꯥꯛꯀꯦ ꯃꯥ ꯎꯗꯕ ꯀꯨꯏꯔꯦ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯏꯃꯥ ꯉꯁꯤꯁꯨ ꯄꯦꯟꯗꯅ ꯇꯦꯡꯊꯥꯔꯤ ꯑꯗꯨꯕꯨ ꯇꯥꯕꯤꯅꯕ ꯀꯅꯥ ꯂꯩꯇꯦ ꯃꯥꯒꯤ ꯇꯦꯡꯊꯥꯈꯣꯜ ꯉꯁꯤꯁꯨ ꯂꯩꯇꯦ ꯀꯅꯥ ꯑꯃ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯇꯩꯊꯣꯛꯄꯤꯅꯕ ꯀꯔꯤꯒꯤ ꯑꯁꯨꯛ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯄꯅꯣ ꯈꯪꯗꯦ ꯅꯨꯄꯤꯁꯤ ꯀꯔꯝꯕ ꯄꯥꯞ ꯄꯨꯕꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯊꯤꯅ ꯅꯣꯡꯗꯝꯕꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗ ꯇꯝꯕꯤꯔꯝꯂꯤꯕ ꯃꯥꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯠꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯗꯦ ꯀꯨꯏꯅ ꯅꯣꯡꯗꯝꯕꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯐꯠꯃꯟꯗꯦ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜ ꯌꯦꯡꯉꯝꯗꯦ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯁꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯤꯜꯀꯤ ꯇꯞꯅ ꯃꯐꯤ ꯍꯣꯡꯗꯣꯛꯂꯦ ꯑꯁꯣꯛꯄꯗꯨꯁꯨ ꯅꯤꯡꯊꯤꯅ ꯍꯤꯗꯥꯛ ꯍꯥꯞꯂꯕ ꯃꯇꯨꯡ ꯇꯞꯅ ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯕꯦꯒ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯕꯦꯒꯇꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯦ ꯃꯗꯥꯎꯁꯨ ꯌꯥꯔꯦ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯃꯥꯒꯤ ꯃꯊꯧꯗ ꯂꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯃꯇꯝ ꯑꯣꯏꯕꯅ ꯁꯤꯜꯀꯤ ꯇꯞꯅ ꯊꯣꯛꯂꯛꯑꯒ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯈꯥꯝꯂꯒ ꯍꯥꯊꯨ ꯆꯦꯟꯆꯠꯂꯛꯏ ꯑꯗꯨꯒ ꯇꯝꯐꯥꯅ ꯍꯦꯛ ꯂꯩꯒꯟꯕ ꯃꯥꯒꯤ ꯔꯨꯝꯗꯨꯗ ꯅꯣꯛꯀ ꯑꯝꯇ ꯇꯧꯗꯕꯤ ꯆꯪꯉꯛꯑꯒ ꯕꯦꯒꯇꯨ ꯇꯝꯐꯥꯗ ꯊꯨꯅ ꯄꯤꯁꯤꯜꯂꯤ ꯍꯥꯊꯨ ꯋꯥ ꯈꯔꯁꯨ ꯁꯤꯟꯅꯔꯛꯏ ꯁꯤꯗ ꯂꯩꯔꯤ ꯃꯥꯡꯍꯟꯈ꯭ꯔꯦꯅ ꯂꯩꯕ ꯗꯣꯀꯨꯃꯦꯟ ꯉꯥꯛꯇꯅꯤ ꯑꯩꯅ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯈꯩ ꯃꯁꯤ ꯁꯤꯖꯤꯟꯅꯔꯛꯀꯅꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯈꯨꯗꯛꯇ ꯂꯣꯏꯅꯤ ꯑꯩꯅ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕ ꯈꯪꯂꯕ ꯀꯥꯟꯗ ꯈꯛꯇꯪ ꯁꯤ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯄꯦꯁꯦꯟꯠꯁꯤꯡꯗꯨꯃ ꯐꯦꯃꯤꯂꯤ ꯂꯩꯇꯦ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯁꯦꯝꯒꯠꯄꯗ ꯊꯣꯏꯗꯣꯛꯅ ꯌꯦꯠꯄ ꯄꯤꯔꯣ ꯇꯝꯐꯥ ꯈꯪꯂꯦ ꯍꯥꯏꯒꯨꯝ ꯇꯞꯅ ꯃꯀꯣꯛ ꯅꯣꯝꯂꯛꯏ ꯁꯤꯜꯀꯤꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯣꯛꯈ꯭ꯔꯦ ꯇꯝꯐꯥ ꯕꯦꯒ ꯑꯗꯨ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯜꯂꯒ ꯃꯃꯣꯟ ꯅꯣꯛꯏ ꯌꯥꯏꯄꯨꯕ ꯀꯣꯂꯦꯖ ꯍꯜꯂꯛꯑꯒ ꯃꯥꯒꯤ ꯀꯥꯗ ꯊꯕꯛ ꯆꯠꯅꯕ ꯑꯃꯨꯛ ꯃꯐꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯎꯄꯨ ꯍꯥꯡꯗꯣꯛꯂꯒ ꯐꯨꯔꯤꯠ ꯊꯤꯔꯤ ꯁꯨꯝ ꯌꯦꯡꯉꯛꯄꯅꯤ ꯎꯔꯛꯏ ꯅꯍꯥꯟꯒꯤ ꯃꯥꯅ ꯂꯤꯠꯀꯦ ꯇꯧꯔꯒ ꯂꯤꯠꯈꯤꯗꯕ ꯐꯨꯔꯤꯠ ꯕꯦꯖ ꯄꯣꯂꯣ ꯇꯤ ꯁꯔꯠꯇꯨꯅꯤ ꯃꯥꯅ ꯂꯩꯈꯤꯕ ꯃꯥꯟꯗꯦ ꯈꯟꯅ ꯁꯨꯝ ꯄꯨꯊꯣꯔꯛꯏ ꯇꯞꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯨꯔꯤꯠꯇꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯇꯞꯅ ꯐꯝꯊꯩ ꯁꯨꯝ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯅ ꯂꯩꯔꯤꯉꯩ ꯅꯤꯡꯁꯤꯡꯂꯛꯏ ꯐꯨꯔꯤꯠꯇꯨ ꯇꯁꯦꯡꯅꯃꯛ ꯃꯥꯅ ꯂꯩꯕ ꯅꯠꯇꯦ ꯄꯤꯔꯝꯕꯅꯤ ꯃꯉꯣꯟꯗ ꯄꯛꯆꯅꯤ ꯈꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯌꯥꯏꯄꯨꯕ ꯃꯥꯒꯤ ꯃꯐꯝꯗ ꯌꯥꯏꯄꯨꯕ ꯐꯨꯔꯤꯠꯇꯨ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯜꯂꯤ ꯈꯪꯍꯧꯗꯦ ꯃꯥꯏꯊꯣꯡꯗꯨ ꯃꯃꯣꯟ ꯅꯣꯛꯈꯤ ꯌꯥꯏꯄꯨꯕ ꯍꯌꯦꯡ ꯃꯌꯨꯝ ꯆꯠꯂꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯅꯤ
ꯁꯩꯊꯥꯂꯦꯝꯕꯤꯗꯨ ꯅꯍꯥꯟꯈꯩ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯦ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯠꯇ ꯌꯥꯗꯦ ꯍꯥꯏꯒꯨꯝ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯥꯛꯏ ꯁꯩꯊꯥꯂꯦꯝꯕꯤ ꯃꯃꯥꯗ ꯀꯦꯁꯤꯟꯅꯔꯒ ꯃꯃꯥ ꯗꯥꯆꯧꯒꯤ ꯐꯨꯔꯤꯠ ꯂꯩꯕꯤꯁꯦꯕ ꯃꯥ ꯍꯌꯦꯡ ꯃꯌꯨꯝ ꯆꯠꯈ꯭ꯔꯅꯤ ꯄꯥꯛꯅ ꯎꯅ ꯐꯪꯉꯔꯣꯏꯕ ꯃꯥꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯑꯩꯒꯤ ꯐ꯭ꯔꯤꯅꯤ ꯑꯗꯨꯅ ꯑꯝꯇꯪ ꯂꯩꯕꯤꯌꯣꯕ ꯀꯣ ꯁꯅꯥ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯃꯥꯗꯤ ꯅꯪꯅ ꯑꯉꯥꯡ ꯁꯥꯗꯅ ꯀꯦꯁꯤꯟꯅꯔꯛꯇꯣꯏꯁꯦ ꯅꯪꯒꯤ ꯗꯤꯃꯥꯟ ꯇꯧꯔꯝꯗꯥꯏꯗ ꯈꯛꯇꯅꯤꯅꯦ ꯍꯥ ꯈꯪꯗꯦ ꯑꯩꯗꯤ ꯗꯥꯆꯧ ꯌꯥꯏꯄꯨꯕꯒꯤ ꯐꯨꯔꯤꯠ ꯂꯩꯕꯤꯅꯤ ꯅꯣꯏ ꯍꯣꯁꯄꯤꯇꯥꯜꯅ ꯄꯤꯕ ꯐꯨꯔꯤꯠꯇꯣ ꯃꯉꯣꯟꯗ ꯐꯖꯗꯦ ꯊꯤ ꯑꯗꯨꯅ ꯑꯩꯗꯤꯅꯦ ꯂꯩꯕꯤꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯈꯟꯗꯣꯏꯅꯤ ꯍꯣꯏꯁꯦ ꯑꯁꯨꯝ ꯊꯧꯔꯛꯄꯅꯤ ꯁꯩꯊꯥꯂꯦꯝꯕꯤꯗꯨ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯟꯗꯒꯤ ꯁꯨꯝ ꯌꯦꯡꯗꯨꯅ ꯆꯠꯄꯗ ꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯌꯣꯟꯕ ꯁꯣꯔꯨꯝ ꯑꯃ ꯊꯦꯡꯅꯗꯨꯅ ꯃꯃꯥꯗ ꯍꯥꯊꯣ ꯃꯃꯥ ꯒꯥꯔꯤꯁꯦ ꯈꯥꯝꯃꯣꯕ ꯑꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗꯩ ꯂꯩꯁꯦꯕ ꯇꯝꯐꯥ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯈꯥꯝꯃꯝꯃꯦ ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯗꯨ ꯁꯣꯔꯨꯝꯗ ꯆꯪꯂꯛꯂꯦ ꯁꯩꯊꯥꯂꯦꯝꯕꯤ ꯀꯣꯏꯅ ꯁꯨꯝ ꯃꯥꯅ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯄꯤꯛ ꯄꯤꯛꯈꯩ ꯃꯉꯛꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯨꯝ ꯌꯦꯡ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯑꯒ ꯇꯝꯐꯥꯗ ꯃꯦꯗꯥꯝ ꯀꯅꯥꯒꯤ ꯂꯩꯕꯤꯗꯣꯏꯅꯣ ꯀꯔꯝꯕ ꯄꯥꯝꯕꯤꯒꯦ ꯇꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯕꯨꯡ ꯑꯃꯒꯤꯅꯤ ꯃꯥꯅ ꯈꯪꯉꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯖꯔꯁꯅꯨ ꯁꯤꯒꯨꯝꯕ ꯍꯥꯏꯅ ꯑꯃ ꯂꯩꯇꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯅꯦ ꯂꯩꯗꯧꯔꯤꯕꯁꯦ ꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯩꯊꯥꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯕꯦꯝꯃ ꯃꯆꯥ ꯀꯅꯥꯒꯤ ꯂꯩꯕꯤꯗꯣꯏꯅꯣ ꯁꯩꯊꯥꯂꯦꯝꯕꯤ ꯑꯣꯟꯗꯤ ꯑꯣꯟꯊꯣꯔꯛꯇ ꯇꯞꯅ ꯍꯥꯏꯔꯛꯏ ꯗꯥꯆꯧꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯇꯞꯅ ꯐꯨꯔꯤꯠ ꯑꯃꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯑꯁꯤ ꯄꯥꯝꯃꯦ ꯅꯨꯄꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯑꯒ ꯌꯦꯡꯍꯜꯂꯤ ꯁꯩꯊꯥꯂꯦꯝꯕꯤ ꯄꯥꯝꯃꯦ ꯍꯥꯏꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥ ꯁꯤꯁꯦ ꯂꯩꯔꯁꯤ ꯗꯥꯆꯧꯗ ꯌꯥꯝ ꯐꯖꯅꯤ ꯍꯣꯏ ꯕꯦꯝꯃꯥ ꯑꯁꯤ ꯂꯧꯔꯒꯦ ꯍꯣꯏ ꯃꯦꯗꯥꯝ ꯑꯁꯨꯝꯅ ꯐꯨꯔꯤꯠꯇꯨ ꯅꯤꯡꯊꯤꯅ ꯄꯦꯛ ꯇꯧꯍꯜꯂꯒ ꯄꯦ ꯇꯧꯔꯝꯗꯨꯅ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯦ ꯀꯨꯏꯗꯦ ꯃꯤꯅꯠ 5ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯁꯨ ꯌꯧꯔꯗꯨꯅ ꯁꯩꯊꯥꯂꯦꯝꯕꯤ ꯐꯠ ꯀꯨꯝꯊꯔꯛꯏ ꯃꯃꯥꯅ ꯊꯣꯡ ꯍꯥꯡꯕꯤꯒꯦ ꯇꯧꯔꯤꯒꯗꯣ ꯅꯪꯕ ꯅꯠꯇꯦ ꯁꯅꯥ ꯀꯨꯏꯕ ꯌꯥꯗ꯭ꯔꯦ ꯃꯃꯥꯁꯨ ꯊꯦꯡꯉꯤ ꯕꯨꯡꯉꯣꯗꯣ ꯀꯤꯟꯗꯔꯒꯥꯔꯗꯦꯟꯗꯩ ꯂꯧꯔꯨꯗꯣꯏꯅꯤꯀꯣ ꯁꯠ ꯄꯤꯔꯝꯃꯒ ꯂꯥꯛꯑꯣ ꯍꯌꯦꯡ ꯅꯪ ꯉꯥꯏꯔꯝꯃꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯨꯀꯣ ꯍꯣꯏ ꯃꯃꯥ ꯁꯤ ꯍꯥꯏꯔꯒ ꯆꯦꯟꯈ꯭ꯔꯦ ꯁꯩꯊꯥꯂꯦꯝꯕꯤ ꯍꯣꯁꯄꯤꯇꯥꯜꯗꯨ ꯁꯨꯝ ꯆꯠꯅ ꯌꯥꯏꯄꯨꯕꯕꯨ ꯊꯤꯔꯛꯏ ꯁꯩꯊꯥꯂꯦꯝꯕꯤꯕꯨ ꯁꯦꯟꯅꯕ ꯅꯔꯁ ꯅꯨꯄꯤ 2 ꯑꯃꯁꯨ ꯃꯇꯨꯡꯗ ꯂꯥꯞꯇꯛ ꯏꯟꯅꯩ ꯍꯣꯁꯄꯤꯇꯥꯜꯗꯨ ꯋꯥꯈꯜ ꯇꯥꯗꯕ ꯃꯤꯑꯣꯏ ꯂꯩꯕꯅꯤꯅ ꯁꯣꯏꯗꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯁꯦꯟꯅꯍꯟꯕꯅꯤ ꯇꯝꯐꯥꯅ ꯁꯩꯊꯥꯂꯦꯝꯕꯤ ꯑꯁꯨꯝ ꯌꯥꯏꯄꯨꯕꯕꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯥꯛꯄꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕꯗ ꯂꯩꯕ ꯒꯥꯔꯗꯦꯟꯗꯨꯗ ꯃꯊꯟꯇ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯔꯛꯏ ꯁꯩꯊꯥꯂꯦꯝꯕꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯉꯛꯏ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯏꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯑꯣꯏ ꯗꯥꯆꯧ ꯌꯥꯏꯄꯨꯕ ꯀꯗꯥꯏ ꯂꯩ ꯈꯪꯕ꯭ꯔꯣ ꯗꯗꯥ ꯅꯪ ꯅꯨꯄꯥꯗꯨ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯂꯝꯕꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯔꯣꯝꯗ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯑꯒ ꯃꯁꯥꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯑꯩꯁꯦ ꯌꯥꯏꯄꯨꯕ ꯃꯥꯟꯗ꯭ꯔꯕꯣ ꯑꯉꯥꯡ ꯁꯩꯊꯥꯂꯦꯝꯕꯤ ꯃꯌꯥ ꯀꯥꯔꯒ ꯌꯥꯏꯄꯨꯕꯗ ꯇꯨꯃꯤꯟ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯝꯕ ꯆꯦꯈꯥꯎꯗꯨ ꯃꯈꯥꯗ ꯇꯞꯅ ꯊꯝꯂꯒ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯃꯉꯛꯀ ꯆꯦꯞꯊꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯋꯥꯎ ꯗꯥꯆꯧ ꯅꯪ ꯁꯝ ꯀꯛꯄꯗꯒꯤ ꯍꯦꯔꯣ ꯃꯥꯜꯂꯤ ꯃꯁꯛ ꯀꯌꯥꯝ ꯐꯖꯊꯣꯛꯏ ꯉꯥꯎꯁꯤꯟꯅꯕ ꯍꯨꯔꯥꯟꯕ ꯃꯥꯟꯗ꯭ꯔꯦ ꯏꯁ ꯑꯩꯁꯦ ꯐꯖꯔꯕꯣ ꯁꯩꯊꯥꯂꯦꯝꯕꯤꯁꯨ ꯐꯖꯩ ꯍꯥꯏꯒꯨꯝ ꯃꯀꯣꯛꯀꯥꯗꯨ ꯐꯠ ꯅꯣꯝꯂꯒ ꯑꯁꯦꯡꯕ ꯐꯖꯩꯌꯦ ꯁ꯭ꯄꯦꯛꯀ ꯎꯞꯄꯗꯣ ꯗꯣꯛꯇꯔ ꯃꯥꯜꯂꯤ ꯁ꯭ꯃꯥꯔꯠ ꯑꯣꯏ ꯅꯪꯕꯨ ꯑꯩ ꯍꯨꯔꯥꯟꯕ ꯃꯥꯜꯂꯦꯗꯥꯏꯅꯦ ꯁꯩꯊꯥꯂꯦꯝꯕꯤ ꯅꯣꯛꯂꯝꯕꯗꯣ ꯁꯨꯛꯇꯣꯛꯂꯒ ꯈꯨꯝꯃꯤ ꯑꯗꯨꯅ ꯃꯣꯠꯄꯒꯤ ꯃꯁꯝ ꯏꯐꯥ ꯐꯥꯔꯒ ꯀꯗꯥꯏꯗꯩ ꯗꯣꯛꯇꯔ ꯃꯥꯟꯗꯣꯏꯅꯣ ꯍꯨꯔꯥꯟꯕ ꯃꯥꯜꯂꯤ ꯑꯁ ꯌꯥꯝ ꯍꯩꯔꯦꯅꯦ ꯉꯥꯡꯕꯗꯤ ꯑꯉꯥꯡꯅ ꯑꯗꯣ ꯅꯪꯕꯨ ꯅꯍꯥꯟꯈꯩ ꯋꯥꯔꯤ ꯃꯈꯥ ꯇꯥꯕ ꯂꯥꯛꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯕ ꯑꯩꯗꯣ ꯅꯥꯕꯩꯅꯦ ꯑꯗꯣ ꯋꯥꯔꯤ ꯃꯈꯥ ꯂꯤꯕꯤꯗꯣꯏ ꯋꯥꯠꯂꯤ ꯗꯥꯆꯧ ꯅꯪ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯂꯤꯗꯣꯏꯕ ꯍꯌꯦꯡ ꯑꯩ ꯆꯠꯈ꯭ꯔꯅꯤ ꯏꯕꯥꯅꯤꯗꯤ ꯎꯁꯨ ꯎꯅꯔꯔꯣꯏ ꯉꯁꯤꯗꯤ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯕꯨꯡꯉꯣꯆꯥ ꯂꯧꯔꯨꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯌꯦꯡꯅꯦ ꯑꯩ ꯉꯟꯇꯥ ꯂꯥꯛꯀꯦ ꯑꯗꯨꯒ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯝꯃꯣ ꯑꯗꯨꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯍꯌꯦꯡ ꯄꯤꯔꯝꯃꯨꯀꯣ ꯏꯁ ꯑꯉꯥꯡꯅ ꯐꯣꯟꯒ ꯄꯥꯏꯕ꯭ꯔꯣ ꯄꯥꯏꯗꯦ ꯃꯃꯥꯒꯤ ꯂꯩ ꯃꯃꯥꯗꯒꯤ ꯇꯧꯔꯛꯀꯦꯕ ꯅꯪ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯕꯅꯤꯅ ꯏꯕꯥꯅꯤꯕꯣ ꯐ꯭ꯔꯦꯟ ꯑꯣꯏꯈꯤꯕ꯭ꯔꯣ ꯀꯥꯎꯔꯦꯗ ꯑꯩꯗꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯒ ꯅꯍꯥꯟꯈꯩ ꯑꯩ ꯎꯅꯕ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯑꯩ ꯅꯥꯕꯒꯤꯅꯦ ꯍꯥꯏꯕ ꯍꯌꯦꯡꯗꯤ ꯄ꯭ꯔꯣꯃꯤꯁ
Laki dajo nganna. Phagi dawbanida. Phagi dawbani se dajo. Wari makhado kona phasana ligeda. Hayengna ai chatpa nangnaba lao. Nangudana chatpado nungai daw mandeba. Hayeng lake. Si hairaga ngasai gi chekhaudu lauraga yaipubada pire. Se dajo. Hayengna chatpada sililo. Aina dajo gi pirini. Yaipuba noklaga chekhaudu tapna lawi. Hayeng litki ko. Ado aina si hayeng litpada nangna phasai phazadi yengba lakdawni ko. Saitha lembi makok nomi. Hayeng wari makha suliramdawni. Wari loishindradi mangda samuna tanai haibani. Is khangwiriba. Yare hain. Thing. Jojo. Hoi. Bye-bye dajo. Si hairaga saitha lembi du chenkre. Mathangi numitni yaipuba masamo singtoklaga saitha lembi na ngarang piramba furitu lisili. Hai so haibani. Yamna pakchakre nupa mangonda. Numittu yaipuba na saitha lembi bo yam kuina ngaijaki. Adubo saitha lembi amadi tampha hospital da lakhidre. Pau phauna basho adumak phangkhidabana yaipuba mayumda saitha lembi ga thingnadana adumak hanki. Yaipuba furitu tapna nalaga machinda sole. Nangde doi numito. Adum lakhidre. Kaubu kaurure edi furit. Nangna pirambadune haib. Da chawna nangdo koina di ngai jarambane anga. Ado nang laktre. Wari makha taba. Aduga linabagi tanja su da chawda phangkhidre. Ibani su adumak unaba phangkhidabana. Yaipuba sora masangna hondoklaga Frito litsili aduga thogle makhada mabu ngairiba henthoisnana paina yenglaga haire foundation kyam tharakpaino dajo adu kuin jangi dubo yaipuba karibu khalurabano khangde noklaga he hainu tare yare chalasi lawanga si haiduna mana mang thaduna thokre